Lakhipuronline putoksaba July ki tang 15 Laibak Popa numit ki Khomjinba Pao tabirase. Ahanbada Maroiba Pao Lising aniga kun batch ki IAS cadre Abhishek Jaina Hailakandagi DC oiragani. Bharat ki astronaut Subhanshu Shukla International Space Station dagi thoklakre ngasi nungtil prithibida thonglaragani. Assam Manipuri Kala Academy ki yankayumde subachahi gi mipamlen galoinana anoba thausil kanglup semkhre. Tripura da Meitei Pangal Mahiroi Singbo pukning thogatkre. Ahumlak suba Dr. Thiam Suresh Ningsing Sahitamana Moirangthem Rajendra da pikre. Jiribam da BLO Singi training program pangthokre amasung Lakhipur District Taekwondo Association ki sanaroi singna medal kunmanga laurakre. Hojik mapungoi pau tabirase. Ngasi July ki tang 15 numidasi malem sinba tungna tara suba World Youth Skills Day haina pangthoknari. Numidasi kumjali singani ga taramari da United Nations na naha singda makhoida mathau taba skill singi matangda khanghananaba masung pugning thagwananaba haudokhibani. Handaki chahi asigi theme di Youth Empowerment through AI and Digital Skills haibasini. Masina Artificial Intelligence amasung Digital Technology singna awonba porakliba sida lamdam asigi naha singbo sem sananaba akanba mawngda miteng thamlakli. Stay informed with Lakhipuronline. Lising aniga kun batch ki IAS cadre Abhishek Jaina Hailakandagi Anoba District Commissioner oiragani. Assam Sarkar ki Personal Department na thokiba notice amada wapamasi khanghankibani. Panbayai Sri Jain Mukhyamantri ki office da Joint Secretary oina thabak torambani. Aduga Hailakandagi DC oiramba Nisarg Hibare Kautamna hojik Mukhyamantri ki office ki secretary oina phampuragani. Bharat ki astronaut group captain Subhanshu Shukla na Axiom 4 mission ki sarukama oina International Space Station da numit 19 lairuraba matung Prithvi da halakpagi khongset haukre. Shukla galonana US, Poland amasung Hungary ki crew members sing puduna lakliba SpaceX Dragon spacecraft adu International Space Station gi Harmony module dagi ngarang Bharat ki matamda nungthil gi pung 4:39 taba matamda thorakre. Makhoi mari ngasi July ki tang 15 Bharat ki matamda nungthil gi pung 3 taba matamda California ki Pacific Samudra Torban gi singda tarakna bagi thorang tori. Assam Manipuri Kala Academy Amka Itkola Silchargi Yankhayumdoi suba chahi gi mifam len galoinana ari anau pham sinabagi thoramama haukiba nomaijing numit July ki 19 da pangthokre. Amka gi chairman Sawgaijam Ongbi Kanan Debina Lup ki Piral Singhat Piduna Tharomadu Hodok Pikhi Nungthil da pangthokiba mifam lenda lengbirakkiba kudingmakna Amka bu lamjing biramba laikidaba singi mafamda haikat laikat tamjaki. Social activist Yumnam Satyendrana miyambu tharamna okkiba galoinana keynote address pibiki. Thoramda Sawgaijam Ongbi Kanan Debi Dr. K.N. Chan Laren Lakpam Horilal Amadi Arambam Nandababu retired SCS na President Chief Guest of Honor Amadi Special Guest oina phambaki leiteng oibiki. Amka gi Mahiroi Singna sayoi se saklaba matungda Lupasi gi General Secretary Laisram Bir Kumar na Amka gi chahi gi paudam pathokhi. Amso gi advisor Oza Saikom Komlakanta Amadi Manipuri Sahitya Parisar Assam gi ex General Secretary Dr. Khumujam Dhiren Chingbana Tharomasiga mari lainana wangangki. Nungthil gi mifam lenda Oza Saikom Komlakantana mifam mapu oiduna Amka gi anupa thausil kanglup semki. Laisram Manglembabu Chairman Vice Chairman ahum Soibam Haridas Larelakpam Horilal amadi Khangenbam Banipada Secretary oina Kangabam Birojit lainana Joint Secretary ahum Laisram Setyajit Advocate Ranjita Kirokopal Sharma amasung Executive Member Mapan galoinana Advisory Board Member Taruk Sukhan Khiairi.
chahi khudingi pangthoktuna lakpagum handaksu Tripura board amasung ate board ki parikha da first division da mai paklakraba Tripura gi Dholai district ki mitei pangal mahiroi singbo pukning thawatkhre July gi tang 12 da Tripura Manipuri Muslim Development Organization na silangduna halahali Muslim para JB School lampak ta pangthokiba thoramda handaki chahi lising ani ga kunmanga da high school gi mahiroi mapan aduga higher secondary gi mahiroi mapan punna mahiroi 19 bo taramno khre Loop की प्रेसिडेंट अंसारी उद्दीना थौरमपोई की मणिपुरी साहित्य परिषद त्रिपुरा की कमलपुर ब्रांच की प्रेसिडेंट अब्दुल नूर खान सेक्रेटरी माइबम रिनाल नूर हुसैन कमान हुसैन चिंबना सरुजाखी लिसिंग अनि गतरा मंगा त लिंखत की लुपसिना माइ पाकलबा डिस्ट्रिक्ट असिगी माहिरोय सिंगबो पुकनिंग थगतुना ngasi phawbada lupasina pangthoraglepa thodang kaya asibu tin ki ba miyamna thagatpa phongtok nakhi haina agartala dagi RK Tarunjit na pawdam lakli Inat ngakchari balu chingya lekai borkholana Manipuri Sahitya Parishad Assam Borkhola Branch Committee ka khusam naduna Zarul Tola chingya lekai dalaiba Sri Sri Jagannath Laisengi Bantopta numit mangani chupna chatharakiba mitei mek tambagi workshop ngarang loisinkhre Manipuri Sahitya Parishad Assam Borkhola Branch ki President Lairen Mayung Brajamani na mipamapu oiduna pangthokiba loisin thoromaduda Thaunawjam Monindrana athoiba mitunglen loinana inat pungaksariba nahalu ki president Lairen Lakpam Vidya mitei mek takpi tambibagi oina lakhiba somor luang amasung manikuma naurem chana ikai khomnajaba mithungsing oina sarukjakhi haurambam ongpi mirana program conduct tobiki mitei mek tamba aduda mahiroi chamarom na sarukjakhi loisilakpada mahiroi singda certificate khusinakhi panbayai nimit mangani gi workshop asida Punam datta kauba atopa phuruki nupi macha amasu sarukjakhi hairi Sam lai mitpana chiti kho no dho wai yang khub un ham atya go jam rai ba jil ho bam Milal Assam ki lamjing makhada Milal Hozai Panasem ki bakaloinana numit tarani gi mitei mek takpi tambipagi thoram hawdokre ngarang Hozai Udaipur Ithoi kan khubam gi holda Khurai Pam Pramod Seram Heraje President Milal Assam Thaunawjam Lairenjao Thoksom Brajakumar Seram Chachi Taurem Siam Phamdom Sanjoina President Chief Guest amasung Guest of Honor oina daistapam ki thorom gi hawdok piraduna Sinam Thonglenna Milal Assam ki lamjing makhada mitei mek tamnana bagi tamak thaurang torogliba sida miyamna saruk jabiu haiki matungda Milal Hozai Pana gi president oina Takhelakpam Hazari Vice President Hawaibam Sonia General Secretary da Sinam Thonglen Assistant Secretary oina T Rajiv Education Secretary Seram Sachi Secretary Information Ketuki Babu Nobokumar Sanjoy T Siam loinana Advisor Singh Sukhan ke mitei mek takpi tambibagi hawdokpo oina Seram Herajit na takpi ki punna mahiro yankhairom na sarukjakhi hairi Patriotic Writers Forum Imphal na sinduna ahumlak suba Dr. Thiam Suresh Ningsing Sahitya Mana Sagnaraba Iba Moirangthem Rajendra da Pikre Tauramda Babina Groups ki Chairman cum Managing Director Dr. Thangjam Davalina Chief Guest Forum ki President Nauroibam Khambana President amasung Hanagi Sahitya Academy Manipuri Language Advisory Board ki Convener Nongmaithem Kiran Kumar na Guest of Honor oibiki Thauram ki keynote address na Forum ki General Secretary Rakesh Naurem na pikhi Aiba Rajendra ki Punsiwari na Forum ki member Sagolsem Bilaseni na pathokhi Sahitya ki mana asida sol ama citation loinana memento amasung sel oina lupa lising tara yauri Moirangthem Rajendra lairik yankhai ki mathakta phongkre Mahak Thobal College ki Economics Department ki head oina thabakta ki pothaki hojikna Divine Life ki bhakta ama oina miyam ki seba tauri haina pawasina makhatarakle Jiribam ki Deputy Commissioner District Election Officer Sri Krishna Kumar ki mideng makhada Booth Level Officer BLO Singhi National Training Program ki makhada Electoral Roll Singhi Special Intensive Revision ki ahanba Training Program ngarang DC Office Jiribam ki Conference Hall da pangthokre
Aranba yaudaba electoral roll sing semgadanaba election commission gi pandam sing thamliba training asida ERO SDO Jiribam Laisram Tarajit MCS ALMT Singh amasung SDC Singh Moirangthem Devananda Atom Bijendra AERO Abdul Kalam ACP Prasanta Ahong Sangbam amasung atay election official sing saruk jakhi 40 Jiribam Assembly constituency gi anubo in khankalaba BLO singbo taramna okladuna DC DEO Krishna Kumar na Mikhal Singh achung mamong da pangthoknaba BLO sing gi thodang asi yamnamak maruoi haina phongdokhi training program asina election commission thamliba wakalon sing gi matungina special intensive revision SIR lisingani ka kunmanga bai pangna pangthokna ba haikhe electoral roll sing asi chumhanba masung asengba ohenna bagi tamak BLO sing da pautak pikhi training asi Jiribam district ta lakadoriba electoral processing gi tamak Mikhal gi thabak sing sem sana bagi maroi pa khongthang amani amasung masina electoral system gi apunba mai pakpa purapada mateng panglagani haina thajaba thamle Amuko gi meeting makhada All Manipur United Fish Farmers Association Amufana Rural Self Employment Training Institute Takyal Patra ko samnaduna nga yok pagi simphamda achoba thodang lauriba ngami singbu training pibagi program makha chatharak par oina ngarangsu Bisnupur district ki Kumbi Lai Sandongda numit tarani gi oina hodokre thoromasida Yumkhaibam Deben director RSETI amadi staff singaloinana Amupa gi president Mayengbam Bimol Chan Luwang Amuko gi vice president Dr Norendra Thokchom Amuko assistant organization TA Santi Kumar na saruk jakhi hodokhiba nga yokpagi training program asida ngami kuntra manga na saruk jakhi haire District Kang Association Jiribam Nisinduna Dibong Kunu Community Hall gi Kangsangda Kangkhuttara Tarungna Saruk Yaduna Chathariba Ahanba Mixed District Kang Tournament ki ngarang sana kiba preliminary league round match da MNC Bina Yaol Dibo Panjal Tarani Thoi Taruk Tamai Thi Hankre match asi ki Manglemba amadi H Inapi Sakna referee amadi scorer oibiki tournament asi gi ngasi nungtil pung ama taba matamda Yaol Biga Yaol Siga sanaragani July gi tang taramathoi taranithoi amasung tarahumdoi da knockout taekwondo academy na sinduna Kolkata gi Howrah da pangthokiba manga suba India Progressive Cup National Open Taekwondo Championship da Lakhipur District Taekwondo Association gi sanaroi singna gold manga silver taramathoi amasung bronze mapan galoinana punna medal kun manga lawrokre kongsada sida T Nogendra na team coach aduga team manager oina Leisingbam present yauki Nungairaba Pao Yoga acupressure amadi physiotherapy gi matengna atomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagi tamak ngasimak lengsim biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Kanganjabama Healthcare amadi Paramedical Science da University Grants Commission na Sakhanglaba Chahi amagi diploma Chahi anigi advanced diploma aduga Chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasina tamba yaraba coursing asi tamduna isana isabu tabak pijabagi kudung saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course ngi tamaktasu admission haujare akupa marol gi tamak
Institute of Medical and Paramedical Science, Ismail Market, Central Road, Silchada, Lingsibirabu. Natraga, mobile number 93957324560 of Hongabiu. Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu. Aroibada maroiba paw amukhanna lising aniga kun batch ki IAS cadre Abhishek Jaina Hailakandagi DC oiragani. भारत की एस्ट्रोनॉट सुभांशु शुक्ला इंटरनेशनल स्पेस स्टेशन तक थोकलक्रे नसे नुंथिल पृथ्वी दा थोंगलरगनी. आसाम मणिपुरी कला अकादमी की यांखयुमदे सुबचाही की मिफमलेन गलोइनना अनोबा थौसिल कांगलुप सेमख्रे. त्रिपुरा दा मिते पांगल महिरोय सिंहबो पुकनिंग थौगटख्रे. अहुमलक सुबा डॉक्टर थियाम सुरेश निंगसिंग साहित्यमना मोइरांगथेम राजेंद्र दा पिख्रे. जिरीबाम दा BLO सिंगी ट्रेनिंग प्रोग्राम पांथोख्रे अमसुंग Lakhipur District Taekwondo Association की सानारोय सिंगना मेडल कुनमंगा लौरखरे. Lakhipur online YouTube channel की पाव संदोक जबा नसीगी वैनदी मतंग असिद लोइजरे.